Ngasigi LEINGAKPA mana KHALLIBA WAKHAL ADUNA CHUMMI HAINA KHALLAGADI KUMJA LISING MATAMDUGI MATAMDUGI AHAL SINGNA KHANKHIBA WAKHALLON ADUGA TAIYONNABA OIRAGANI MARAM ASINA MANIPUR KAIDANABA Meeyam Changsilliba Khongjang Asida Amatta Oina Punna Lepmin-Naduna Manipur Kannaba Hotnaminnasi HAINA Committee of Civil Society KANGLEIPAK CCSK gi President Jitrendra Ningomana Phongdokrai Wafamasi Committee of Civil Society KANGLEIPAK CCSK na Sinduna Palace Compound Laiba Iboyay Masumang nila Sanglen na Pangthokiba KANGLEIPAK Manipur gi Puwarida Meeyam gi AHANBA Lengak Leikiba numit ki ngasi Pangthokiba ngising thorongga mari lainana Jitrendra Ningomana Phongdokibani Manipur University ga hanigi Assistant Registrar Oina Punna Video CCSK gi Consultant Dr. Asangbam Jitendra Singba Sarugyaduna Pangthokiba Thoromadugi Matangda CCSK gi President Jitrendra Ningombana Paumi Singda Hai Ngasigi numit asi KANGLEIPAK Manipur gi Meeyam khudingmak lo ama khaki makhada Amatta Oina khenaba leitana lengak hongdokhiba numit amani hainasu loba yai Matamadugi ahalaman singna ching tamama Amatta Oina Lepmin-Naduna punbagi saktam sagatkiba numit adu ngasigi numit asini adungai KUMJA lising ma chamapan nifuganipan gi October 19 da matamadugi KANGLEIPAK Manipur gi ningthongna South Asia di han hanboina Manipur State Constitution Act 1947 gi matungina Universal Adult Franchise Naduna Meeyam gi oiba mihut khanduna Manipur Legislative Assembly hodokhi Asigumba Buharigi Kaufadraba numit asida kangno furup laini laison nupa nupi amadi ching tamgi khenaba thamdana lengaki mihut khanduna KANGLEIPAK Manipur gi Meeyamna democratic citizen oiba fangki numit asigi ngasigi mirol na kaufam thokti haina mangna makha taki Hairibu matumduda leibiramba ahalaman singna Manipur haibasi leiriba singtam si punna laiminarakanda akoi apunba Manipur amagi saktam sagalakanda board kariba mayam singduna akoi punna leiminikaba numitu akoi ngasini aduna hairiba matumdo leirimba ahalaman singna thambiramba akoi wakhal adukai tung lamchatki khallakanda akoi amana mobu akoi karo tongbagi tanjado akoi hujukjing Manipur gi leiba ngasigi session sidi yamna mathok tare aduna leibiriba LEINGAKPA sina man KHALLIBA WAKHAL singduna CHUMMI haina khamba taragadi matamaduna 1940 aida khankiba alam sing wakhal du pura TAIYONNABA OIRAGANI aduna hojik leiriba Manipur gi KAIDANABA gi damta Manipur gi Meeyamna thengnariba ko lan asida ko punna sanction minakanda Manipur Kannaba haiba pusina yumphum oirkanda masigi program se pangthokpani